यूहेली कपगी खोंजेल अदुदा अमरस अमदी कार्लोस तो पाखटना प्रप प्रप इमुंगलोमदा चेंचिलई अदुगा कैदौरबनो हाइदुना येंगलकपनी अदुबु यूहेली दो याम कन्ना कपतुना ममा इबेमे इबेलेदो कोंदुना लेरमले तसेंगना यूहेली की ममा दो ज्ञान मांगखिबो इबना यूहेलीना पाखटना तौरिबदो अमरस प्रप प्रप यूहेली ममा अदु लेरिबा माइके अदुमदा चेंचिलई कार्लोस पाखटना चंगलतलगा अहन अदुगी मसादो तप तप पाइदुना येंगलई कार्लोस सत हारे अस मसीदी फिबमसे खरा लुदो मोले अमरस हॉस्पिटल पुनब मुक्ता तौसे यूहेलीते ngangnaribadu tabada amuka hena pakatladuna kablai अमरस सत हारे यारे से यूहेली कपकनो कगी कपिनो अखोय लेसिदि नंग कपदो कोना कपलो अइंगोंदा सावगे हायरबसु कोना साव हौजिकिदि इमासे हॉस्पिटल पुनब मुक्ता तौसे यूहेली होय हाइबगी मोंगदा मकोकतो हायरे कार्लोस सत हारे अदुदि यूहेली कोइथबा यारो नंगने फिनरल दो सदोंगरो अदुगु लाओ वादो हारगा कार्लोसु अमरस की मांग थादुना मोइगे कार खामलिबा माइके अदुमदा लागले अमरसना यूहेली की ममा इबे में इबेलेदु पमलदुना कार की बैक सीट अदुदा हिभाली यूहेली सु मफिदु होंगबलोरेदुना प्रप्रप चेंथोरक्तुना ममादो मागे फाइगंदा मोन खांगदुना हिभाली असुमना कारदो अमरसना थौरदुना हॉस्पिटल में कई तमलकले अमरसना अदुदि कार्लोस अदुम सीजेदरा रास्तारा पुबना फगद्रा नत्रग कायदा पुसिगे ओ यारेसे सीजेदा अदुम पुरसे प्राइवेटना फैसिलिटी सुसुना फलकने सोमददि यूहेलीदो कार्लोस अमदि अमरसना ngangnaribado वा ओइना ताबा नते ममागी ज्ञान ताद्रबा फिबमदो येंगदुना हिकना कबलाए अमरस यूहेली की मतौदो हेने येंगबा ngamdraduna कारगी स्पीडू खरा हेन कन्ना थरक्तुना हॉस्पिटल यौरक्ले हॉस्पिटल हेक यौबगा अमरसना कोई चेंचेंदुना यूहेली की ममा इबेलेदो डॉक्टर सिंगा उनदुना निंगथिना चेक्सिना येंगहंदुना लाइकटनरए अदुबो ममा गी फिबम अदो बीपी की प्रॉब्लम ओइरमदुना आईसीयू दा थमनबा डॉक्टर ने एडवाइस पिरए इबेलेदो आईसीयू दा इंसिनख्रे मधु उबद यूहेली ओ खोंगना कब्जदुना ममा बुत्ततना कौरए अमरस यूहेली द चंगसिनदुना करिसु हाइबदि ngamde अदुबु येंगबदि तसेंगना ngamdrabani अमरस अमदि कार्लोस डॉक्टर सिंह अदुगा कुपना वारी सादुना करी तौबा हाइबदु तानरए डॉक्टर ने हिदाक लांगथक अमदि टेस्ट कया तौबगे हाइरक्तुना अमरस तो कोई चेंचेलए यूहेली अमरसना कोई चेंचेंदुना ममागी दमक तौरिबा दो उरए अदुबो अमरसु पुक्चेल चावबो मियोय अमनि हाइबसे मागी तौथोरक्लिबा मतौ अदुदा अदुम खंगबा खरा मखैदि ngamle यूहेलीना ngasaiदigi ngahakta famdana कोई चेंचेंदुना होनरए कार्लोस तबना यूहेली की मनाक चंगसिलक्तुना हाइरए केम खालोनुदा कोई सुगेम लेसिदि यूहेली कार्लोसना हाइरिबदु खमदे तमिना अदुम नोंथादुना नुंगसुक नुंगजानना लई तंजादुदा अमरसतो प्रप्रप लाक्तुना सत हाइरए बाय हौजिगिदि थोइदोकना पाखनिंगाय लेट्रेबुदि हाइहौरे डॉक्टरना अदो यूहेलीसे अयंगसिमदे इमागी मनाक्ता लैबा तारे हयेंगदो टेस्ट रिजल्ट लाक्लगा डॉक्टरना मखा तौगदबुदो सोइदना हाइरक्लाने कार्लोस सुखमे ओ अदुदि याम फरेने अदो बाय यूहेली से इमाबु हाथु हाथु पुखलकपसिदा मफी मरोलसु अम्ता यौरक्ते कंबल नमगा इनफी खरगदि दरकार ओइद्रो अमरस ngaya खंथरगा ओहि फरे बाय अयुमदगी लौरलगे अदुगा जानबसु इमासिदा सेमलकलगे आई लाक्ट्रि फावबदि यूहेलीगा लेमिनरमलो डॉक्टर लाक्लबसु नंगवरी सारमलो वादो हाइरमलगा अमरसतो सत सत मयुमलोमदा चटख्रे कार्लोसगा यूहेलीगा हॉस्पिटल के मयाम फमनबा थारिबा स्टील की बेंच तुदा फमदुना लेरे अदुबु यूहेलीदि ngaiहक लेता फक फक हगतुना ममाबु येंगले कार्लोस तो यूहेली की मतौ अदुदा नुंगाइतबा फावजे असुमना ngaiहक लेरबा मतुंगदा अमरस तो सुकनबा कंबल थानबा मोंपाक फिदक अतै फिरुल खरसु पुरदुना कार्लोस होय यूहेली होइना लेरिबा माइके दोमदा लाए मखुत हॉटलाइन अमदा चानबा
ꯆꯥꯛ ꯅꯨꯡꯁꯨ ꯄꯨꯔꯛꯄꯅꯤ꯫ ꯄꯣꯠꯆꯩꯁꯤꯡꯗꯨ ꯑꯃꯔꯥꯖ ꯌꯨꯍꯦꯂꯤꯗ ꯁꯤꯟꯅꯔꯛꯏ꯫ ꯌꯨꯍꯦꯂꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ, ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤꯅ ꯑꯁꯥꯎꯕꯗꯤ ꯎꯠꯇ꯭ꯔꯤ꯫ ꯇꯞꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯈꯨꯠꯅ ꯂꯧꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯌꯨꯍꯦꯂꯤꯒꯤ ꯃꯃꯥ ꯏꯕꯦꯂꯩꯗꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯦꯛꯁꯤꯟꯅ ꯑꯃꯔꯥꯖꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯗꯣꯛꯇꯔꯁꯤꯡ ꯅꯤꯡꯊꯤꯅ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯂꯛꯄꯅ ꯌꯨꯍꯦꯂꯤꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯌꯥꯝꯅ ꯐꯒꯠꯂꯤ꯫ ꯌꯨꯝꯗ ꯄꯨꯊꯅꯕ ꯑꯌꯥꯕꯗꯨ ꯗꯣꯛꯇꯔꯅ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯨꯝꯅꯤ ꯂꯩꯔꯁꯤꯐꯥꯎ ꯌꯨꯍꯦꯂꯤ ꯑꯃꯔꯥꯖꯇ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯀꯥꯔꯂꯣꯁꯇꯗꯤ ꯌꯨꯍꯦꯂꯤꯗꯨ ꯋꯥ ꯑꯃ ꯑꯅꯤ ꯉꯥꯡꯕ ꯌꯥꯎꯔꯛꯏ꯫ ꯉꯁꯤꯗꯤ ꯌꯨꯍꯦꯂꯤꯗꯨ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯏꯕꯦꯂꯩꯁꯨ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯌꯥꯔꯦ꯫ ꯇꯞꯅ ꯃꯆꯥꯅꯨꯄꯤ ꯌꯨꯍꯦꯂꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ ꯈꯔ ꯂꯥꯛꯄꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ? ꯅꯪꯒꯤ ꯃꯔꯨꯞꯂꯥ? ꯃꯈꯣꯏꯗꯨꯔ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ ꯍꯥꯏꯕꯗꯣ?" ꯌꯨꯍꯦꯂꯤ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯨ ꯃꯔꯛ ꯊꯠꯆꯤꯟꯗꯨꯅ ꯑꯃꯔꯥꯖꯇꯨ ꯃꯈꯨꯠꯇ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯍꯩꯔꯥ ꯈꯔ ꯄꯥꯏꯔꯗꯨꯅ ꯊꯣꯡꯖꯤꯜꯗꯒꯤ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯌꯥꯝ ꯀꯟꯅ ꯁꯨꯔꯦ꯫ ꯁꯤ ꯏꯃꯥ, ꯅꯆꯥꯅ ꯍꯩꯔꯥ ꯂꯩꯔꯛꯄꯅꯤ, ꯃꯁꯤ ꯆꯥꯁꯤꯜꯂꯒ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯊꯨꯅ ꯐꯅꯕ." ꯏꯕꯦꯂꯩ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯏꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯎꯕ ꯐꯪꯖꯕꯁꯦ ꯏꯃꯥ ꯌꯥꯝ ꯄꯦꯜꯂꯦ꯫ ꯏꯆꯥꯁꯤꯡ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ." ꯀꯥꯔꯂꯣꯁꯇꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯑꯁꯤꯒꯤꯕꯨ ꯏꯃꯥ, ꯕꯣꯔꯒ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯍꯣꯏ ꯌꯨꯍꯦꯂꯤ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯐꯪꯖꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯖꯕ ꯂꯩꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯦ ꯍꯟꯗꯛꯁꯦ ꯏꯁꯥꯁꯦ ꯀꯌꯥ ꯉꯝꯗꯕꯅꯤ꯫ ꯏꯆꯥꯁꯤꯅ ꯃꯔꯥꯏꯕꯛ ꯊꯤꯅ ꯂꯩꯕꯅꯤꯅ ꯏꯃꯥꯁꯦ ꯀꯌꯥ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ." "ꯈꯪꯗ꯭ꯔꯦ, ꯇꯁꯦꯡꯅ ꯏꯃꯥ ꯍꯣꯏ ꯏꯆꯥꯁꯤꯡꯒꯤ ꯂꯃꯟꯁꯤꯃꯗꯤ ꯇꯣꯟꯁꯤꯜꯂꯕꯅꯤ." ꯑꯃꯔꯥꯖꯅ, "ꯌꯥꯔꯦꯗ ꯏꯃꯥ, ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞ ꯑꯣꯏꯅꯁꯨ ꯎꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯁꯦ ꯏꯃꯥ, ꯌꯨꯍꯦꯂꯤꯒꯤ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅꯤ, ꯅꯆꯥ ꯉꯥꯛꯇꯅꯤ." "ꯑꯣ, ꯏꯆꯥꯁꯤꯡꯁꯨ ꯑꯩꯒꯤ ꯏꯆꯥ ꯌꯨꯍꯦꯂꯤꯒ ꯀꯣꯂꯦꯖ ꯄꯨꯟꯕ ꯑꯣꯏꯔꯦ꯫ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯀꯣꯂꯦꯖꯇꯁꯨ ꯅꯆꯟꯁꯦ ꯃꯤꯅꯁꯨ ꯀꯌꯥ ꯎꯁꯤꯠ ꯊꯑꯣꯏꯅ ꯇꯧꯕꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯩ ꯏꯃꯥꯅꯁꯨ ꯇꯝꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯇꯝꯍꯟꯗ꯭ꯔꯕꯅꯤ." ꯃꯃꯥ ꯏꯕꯦꯂꯩꯒꯤ ꯋꯥꯉꯥꯡꯗꯨꯗ ꯑꯃꯔꯥꯖ ꯌꯨꯍꯦꯂꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯌꯨꯍꯦꯂꯤꯁꯨ ꯑꯃꯔꯥꯖꯇ ꯌꯦꯡꯂꯛꯏ꯫ ꯑꯃꯔꯥꯖꯇꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯗꯨꯗꯤ ꯃꯣꯏ ꯂꯝ ꯍꯦꯟꯕ ꯑꯉꯥꯡ ꯈꯔ ꯌꯥꯏ ꯌꯥꯎꯕꯅꯤ, ꯃꯣꯏꯅ ꯂꯛꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯇꯧꯒꯦꯁꯦ ꯏꯃꯥ, ꯌꯨꯍꯦꯂꯤ ꯀꯣꯂꯦꯖꯀ ꯇꯣꯛꯍꯟꯕ ꯌꯥꯄꯣꯟꯇꯦꯀꯣ꯫ ꯑꯩꯈꯣꯏ ꯂꯩꯔꯗꯤ ꯃꯉꯣꯟꯗ ꯂꯛꯅꯕꯒ ꯉꯝꯂꯔꯣꯏ, ꯅꯠꯇ꯭ꯔꯅꯦ ꯌꯨꯍꯦꯂꯤ?" ꯋꯥꯗꯨ ꯍꯥꯏꯔꯒ ꯑꯃꯔꯥꯖꯇꯨ ꯌꯨꯍꯦꯂꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯠꯆꯤꯗꯨ ꯁꯠ ꯂꯥꯎꯅ ꯈꯞꯆꯤꯜꯂꯤ꯫ ꯌꯨꯍꯦꯂꯤ ꯑꯃꯔꯥꯖꯀꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯇꯧꯗꯨ ꯎꯔꯒ ꯀꯥꯔꯂꯣꯁꯇꯤ ꯃꯆꯤꯟꯗꯨ ꯈꯨꯝꯖꯤꯜꯂꯒ ꯅꯣꯛꯂꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯂꯩꯗꯨ ꯁꯠ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ, ꯅꯣꯏ ꯂꯩꯔꯗꯤ ꯅꯆꯟꯁꯦ ꯈꯔꯗꯤ ꯁꯥꯐꯔꯅꯤ꯫ ꯅꯣꯏꯅ ꯈꯔ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯕꯨꯡꯉꯣ." "ꯍꯣꯏ, ꯑꯗꯨꯅꯦ ꯏꯃꯥ, ꯗꯥꯏꯔꯦꯛꯅꯤ, ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯗꯕꯅꯤ꯫ ꯀꯣꯂꯦꯖ ꯀꯥꯔꯛꯎꯀꯣ ꯌꯨꯍꯦꯂꯤ." ꯌꯨꯍꯦꯂꯤꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯑꯃꯔꯥꯖꯇꯨ꯫ ꯌꯨꯍꯦꯂꯤꯗꯨ ꯑꯃꯔꯥꯖꯀꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯀꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤ ꯑꯃꯠꯇꯗꯤ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, "ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎ ꯆꯥꯜꯂꯨ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯈ꯭ꯔꯒ ꯑꯩꯕꯨ ꯉꯁꯤꯅ ꯃꯔꯥ ꯂꯩꯇꯕ ꯃꯤꯒ ꯁꯥꯔꯗꯅ ꯃꯁꯛꯁꯦ ꯍꯨ 8 ꯈꯥꯔꯦ ꯎꯕꯗ꯫ ꯏꯃꯥꯒ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨꯛ ꯄꯥꯡꯕꯤꯕꯁꯤꯗ ꯑꯩ ꯀꯩꯝ ꯍꯥꯏꯗ꯭ꯔꯕꯅꯤ." ꯏꯕꯦꯂꯩ ꯁꯠ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨꯇꯨ ꯌꯨꯍꯦꯂꯤ, ꯅꯪ ꯃꯔꯨꯞꯁꯤꯡꯁꯨ ꯂꯩꯔꯕꯅꯤꯅ ꯅꯪ ꯀꯣꯂꯦꯖ ꯆꯠꯄꯗ ꯀꯅꯥꯅꯁꯨ ꯎꯁꯤꯠꯇꯕ ꯂꯛꯅꯕ ꯇꯧꯔꯛꯂꯔꯣꯏ." ꯌꯨꯍꯦꯂꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯅꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯃꯥꯅ ꯑꯃꯔꯥꯖꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯕꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯋꯥꯈꯜꯗ ꯂꯥꯛꯄ ꯋꯥ ꯑꯃ ꯈꯨꯝꯖꯤꯜꯂꯛꯏ, "ꯍꯣꯏ ꯏꯃꯥ, ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯔꯅꯨ꯫ ꯍꯣꯏ, ꯑꯩ ꯀꯥꯔꯒꯦꯕꯁꯦ ꯀꯣꯂꯦꯖꯇꯨ꯫ ꯏꯃꯥ, ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯣ." ꯌꯨꯍꯦꯂꯤ ꯃꯃꯥ ꯏꯕꯦꯂꯩꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯥꯔꯂꯣꯁꯇꯨ ꯁꯠ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯚꯥꯏ,
ꯑꯩ ꯉꯍꯥꯛ ꯌꯨꯝꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯍꯣꯏ ꯐꯥꯎꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯐꯠ ꯂꯥꯛꯀꯦꯀꯣ ꯑꯦ ꯑꯗꯨꯗꯤ ꯚꯥꯏ ꯆꯠꯊꯣꯛꯎꯔꯣ ꯑꯩ ꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯅꯪ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯔꯝꯂꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯚꯥꯏ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥꯔꯂꯣꯁꯇꯨ ꯆꯠꯈ꯭ꯔꯦ ꯑꯃꯔꯥꯁꯇꯨ ꯐꯅ ꯍꯥꯏ ꯁꯥꯕꯅꯤ ꯀꯥꯔꯂꯣꯁꯇꯨ ꯃꯇꯨꯡꯗ ꯂꯩꯕꯒꯤ ꯋꯥꯗꯨ ꯑꯗꯨ ꯈꯔ ꯉꯥꯡꯕꯅꯤ ꯀꯥꯔꯂꯣꯁ ꯆꯠꯈ꯭ꯔꯕꯗ ꯋꯥꯗꯨ ꯀꯔꯤ ꯉꯥꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯞꯅ ꯃꯃꯥ ꯏꯕꯦꯂꯩꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯥꯕ ꯐꯔꯦ ꯍꯥꯏꯔꯁꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯤꯉꯩ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯂꯣꯏ ꯍꯥꯏꯍꯧꯔꯣ ꯂꯥꯌꯦꯡꯊꯣꯛꯅꯕ ꯏꯆꯥꯅ ꯁꯤ ꯌꯧꯅ ꯍꯣꯠꯅꯕꯤꯔꯒ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯈꯥꯛꯂꯒ ꯊꯝꯂꯨꯒꯅꯤ 이마 ꯌꯥꯝꯀꯜꯂꯤꯗ 이베마 ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯈꯔ ꯇꯤꯡꯂꯝꯒꯅꯤ 이마ꯒꯤ ꯁꯦꯡꯒꯥꯎꯗꯨ ꯄꯤꯔꯛꯑꯣ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯔꯥꯁ ꯁꯠ ꯍꯥꯏꯔꯛꯏ 이마 ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯅꯆꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯒꯅꯨ ꯃꯁꯤꯗꯤ ꯑꯩꯅ ꯉꯝꯕ 이마ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯩꯗꯤ 이마ꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯗꯤ 이마ꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏ ꯑꯃꯔꯥꯁꯀꯤ ꯋꯥꯉꯥꯡꯗꯨꯗ ꯌꯨꯍꯦꯂꯤꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯊꯣꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯃꯔꯥꯁꯇꯨ ꯌꯨꯍꯦꯂꯤꯅ ꯁꯥꯎꯔꯝꯕꯗꯨ ꯈꯔ ꯐꯔꯛꯄꯒꯨꯝ ꯇꯧꯔꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯏꯕꯦꯂꯩꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯕꯒꯤ ꯆꯦ ꯏꯔꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥꯁꯨ ꯏꯔꯗꯨꯅ ꯄꯨꯊꯅꯕ ꯇꯧꯔꯛꯏ ꯃꯇꯝꯗꯨ ꯀꯥꯔꯂꯣꯁꯁꯨ ꯂꯥꯛꯇꯨꯅ ꯑꯃꯔꯥꯁꯀ ꯄꯨꯂꯞ ꯇꯧꯗꯨꯅ 이베ꯂꯩꯒ ꯌꯨꯍꯦꯂꯤꯒ ꯊꯤꯜꯂꯛꯂꯦ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯩꯁꯤꯡ ꯑꯣꯛꯂꯒ 이베ꯂꯩ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯈ꯭ꯔꯦ ꯀꯥꯔꯂꯣꯁꯇꯤ ꯀꯥꯔꯗ ꯀꯥꯈꯠꯇꯨꯅ ꯐꯝꯍꯧꯔꯕꯅꯤ ꯑꯃꯔꯥꯁꯇꯨ ꯃꯃꯥ 이베ꯃ 이베ꯂꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯇꯞꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯧꯔꯛꯏ ꯌꯨꯍꯦꯂꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯁꯠ ꯀꯧꯔꯛꯏ ꯀꯩꯅꯣꯝꯇ ꯑꯃꯔꯥꯁ ꯌꯥꯝ ꯊꯥꯖꯗꯕ ꯌꯨꯍꯦꯂꯤꯒꯤ ꯃꯇꯧꯗꯨꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯗꯨꯅ ꯐꯅꯕ ꯂꯥꯌꯦꯡꯕꯤꯗꯨꯅ ꯑꯃꯨꯛ ꯄꯨꯊꯕꯤꯔꯛꯄꯁꯦ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯗꯨꯏ ꯁꯔꯨꯛ ꯀꯣꯂꯦꯖ ꯂꯦꯞꯄꯗꯣ ꯇꯧꯕꯤꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯒꯤ ꯂꯩꯔꯤ ꯀꯣꯂꯦꯖ ꯀꯥꯔꯛꯅꯕ ꯇꯧꯕꯤꯌꯨ ꯃꯃꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯅꯨ ꯀꯣꯂꯦꯖ ꯄꯜꯂꯛꯄꯗꯨꯗ ꯌꯨꯍꯦꯂꯤꯗꯨ ꯉꯥꯏꯍꯥꯛ ꯈꯟꯖꯅꯩ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯣꯂꯦꯖꯇꯤ ꯂꯥꯛꯂꯔꯣꯏꯒꯦ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩ ꯐꯤꯕꯝꯁꯦ ꯈꯔ ꯑꯍꯣꯡꯕ ꯂꯥꯛꯄꯁꯤꯗ ꯏꯀꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯄꯣꯛꯇ꯭ꯔꯦꯗ ꯑꯃꯔꯥꯁ ꯁꯠ ꯍꯥꯏꯗꯣꯛꯈꯤ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯅꯤꯒꯦ ꯇꯝꯗꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯂꯦꯞꯀꯦ ꯍꯥꯏꯕꯗꯨꯃꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯥꯛꯄ ꯌꯥꯏꯅ ꯀꯔꯤꯅꯣ ꯌꯨꯍꯦꯂꯤ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝ ꯈꯨꯝꯗꯣꯔꯛꯏ ꯍꯣꯏ ꯃꯇꯝ ꯈꯔ ꯀꯥꯕ ꯍꯥꯏꯗꯨꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯝꯇꯥꯗꯣ ꯑꯩ ꯌꯥꯎꯗꯕꯗꯒꯤ ꯃꯀꯣꯛ ꯉꯥꯎꯔꯝꯂꯅꯤ ꯑꯩꯁꯨ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯜꯂꯕꯅꯣ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯝꯂꯅꯤ ꯑꯃꯔꯥꯁꯁꯨ ꯋꯥꯔꯤꯗꯨ ꯈꯪꯕꯅꯤꯅ ꯅꯪꯗ ꯑꯀꯥꯏꯕ ꯇꯧꯔꯨꯅꯨꯗ ꯌꯨꯍꯦꯂꯤ ꯋꯥꯗꯨ ꯍꯥꯏꯐꯦꯠ ꯊꯩꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯁꯣꯝꯒꯤ ꯁꯦꯜꯗꯨ ꯀꯌꯥꯝ ꯆꯪꯈ꯭ꯔꯒꯦ ꯏꯃꯥ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤꯕ ꯄꯨꯂꯞ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯇ ꯑꯣꯏꯁꯨ ꯍꯟꯖꯤꯟꯒꯦ ꯌꯥꯝꯅ ꯆꯪꯂꯝꯂꯅꯤꯌꯦ ꯑꯃꯔꯥꯁ ꯁꯠ ꯈꯨꯝꯃꯤ ꯄꯩꯁꯥꯒꯤ ꯋꯥꯗꯤ ꯌꯥꯝ ꯆꯪꯈ꯭ꯔꯦ ꯅꯪ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯁꯤꯡꯒꯦ ꯌꯥꯔꯦ ꯅꯪ ꯂꯣꯏ ꯁꯤꯡꯕ ꯉꯝꯕ ꯃꯇꯝꯗꯨꯗꯅꯦ ꯑꯗꯨꯝ ꯁꯤꯡꯂꯣ ꯑꯗꯨ ꯌꯨꯍꯦꯂꯤ ꯅꯪꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯤ ꯐꯠꯇꯕ ꯂꯩꯕꯁꯤꯡ ꯑꯃꯔꯣꯝꯗ ꯅꯪꯒꯤ ꯐꯤꯕꯝꯗꯣ ꯌꯥꯝꯅ ꯗꯣꯛꯇꯔꯒ ꯅꯛꯁꯤꯟꯅꯅ ꯀꯩ ꯆꯥꯕ ꯌꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯅꯣ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯅꯤ ꯅꯪꯒꯤ ꯏꯃꯔꯖꯦꯟꯁꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯍꯦꯛꯇꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯣ ꯁꯦ ꯑꯩ ꯅꯝꯕꯔ ꯌꯥꯎꯔꯕꯅꯦ ꯌꯥꯔꯦꯗ ꯁꯣꯝꯅ ꯁꯨꯛ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯃꯛꯇꯗ ꯑꯃꯨꯛ ꯄꯥꯡꯕꯤꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯕꯤ ꯃꯧ ꯑꯣꯏꯕꯅꯤꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯠꯌꯦꯡꯁꯦ ꯌꯥꯝ ꯆꯥꯎꯏ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯑꯩꯅ ꯉꯥꯛꯆꯕꯁꯨ ꯉꯝꯂꯣꯏ ꯁꯣꯜꯂꯕꯤ ꯏꯃꯥꯅ ꯑꯩꯒꯤ ꯍꯥꯀꯟ ꯆꯪꯕꯁꯨ ꯉꯝꯂꯣꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯩꯒꯤꯁꯨ ꯁꯣꯝꯒꯤꯁꯨ ꯑꯗꯣ ꯁꯣꯝꯕꯨ ꯑꯩꯅ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯁꯨ ꯂꯩꯖꯗ꯭ꯔꯦ ꯑꯩꯒꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯟꯖꯔꯦ ꯑꯃꯔꯥꯁ ꯉꯁꯥꯏꯗꯒꯤ ꯌꯨꯍꯦꯂꯤꯅ ꯉꯥꯡꯁꯛꯂꯤꯕꯗꯨ ꯇꯥꯔꯤ ꯃꯥꯁꯨ ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯑꯁꯤ ꯌꯧꯅ ꯌꯨꯍꯦꯂꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯕ
ꯌꯨꯍꯦꯂꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯖꯗꯦ꯫ ꯆꯨꯝꯃꯤ, ꯌꯨꯍꯦꯂꯤ ꯃꯧꯅꯤ꯫ ꯑꯃꯔꯁꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯁꯤꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯑꯃꯔꯁꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯨꯍꯦꯂꯤꯕꯨ ꯐꯖꯅ ꯈꯨꯟꯅ ꯉꯥꯡꯅꯕꯤꯔꯣꯏ ꯍꯥꯏꯕꯁꯨ ꯑꯃꯔस ꯈꯪꯏ꯫ ꯑꯃꯔस ꯌꯨꯍꯦꯂꯤꯒꯤ ꯋꯥꯍꯩ ꯄꯨꯝꯕ ꯃꯀꯣꯛꯇ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯛꯇꯗꯤ ꯌꯨꯍꯦꯂꯤꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯍꯣꯡꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯑꯃꯔꯁꯇꯨ ꯆꯠꯈ꯭ꯔꯤ꯫ ꯃꯍꯧꯁꯥ ꯅꯪꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯨꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯌꯨꯍꯦꯂꯤ ꯑꯃꯗꯤ ꯑꯃꯔꯁꯇꯨ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯣꯏꯅ ꯑꯁꯨꯝ ꯅꯛꯁꯤꯟꯅꯅ ꯇꯤꯟꯅꯔꯛꯏ꯫ ꯌꯨꯍꯦꯂꯤꯗꯤ ꯑꯃꯔꯁꯇ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯟꯕ ꯅꯠꯇꯅ ꯋꯥꯈꯜ ꯑꯃꯠꯇ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯃꯔꯣꯝꯗ ꯑꯃꯔꯁꯇꯤ ꯌꯨꯍꯦꯂꯤꯒꯤ ꯃꯇꯧꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯄꯣꯛꯂꯛꯄꯅꯤ꯫ ꯍꯣꯏ, ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯂꯨꯕ ꯇꯝꯊꯣꯛꯂꯨꯕꯃꯛꯇꯤ ꯅꯠꯇꯦ, ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯠꯆꯕꯅꯤ꯫ ꯈꯪꯏ, ꯌꯨꯍꯦꯂꯤꯒꯤ ꯐꯤꯕꯝ ꯃꯍꯥꯛꯁꯨ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯃꯨꯛ ꯈꯜꯂꯤ ꯑꯃꯔꯁꯇꯨ ꯌꯨꯍꯦꯂꯤꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩꯗꯨ ꯐꯣꯡꯗꯣꯛꯂꯨꯔꯒ ꯂꯩꯅꯔꯝꯕ ꯃꯔꯤ ꯄꯨꯝꯅꯃꯛ ꯇꯠꯈꯤꯗꯨꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯋꯥꯡꯕ ꯄꯜ ꯈꯥꯅꯈꯤꯕ꯫ ꯃꯗꯨꯅꯤ ꯑꯃꯔꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤ꯫ ꯑꯃꯔस ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯃꯪꯂꯥꯟꯗꯨꯒꯤ ꯏꯄꯥꯛꯇꯨꯗ ꯆꯣꯡꯊꯗꯨꯅ ꯃꯗꯣꯝꯗ ꯅꯨꯡꯉꯥꯏꯔꯤ꯫ ꯈꯪꯂꯨꯗ꯭ꯔꯦ ꯀꯥꯎꯔꯨꯔꯦ, ꯃꯤꯀꯨꯞ ꯑꯃ ꯃꯥꯒꯤ ꯃꯈꯨꯠꯅ ꯍꯣꯟꯕ ꯂꯦꯞꯄꯗ ꯃꯍꯥꯛ ꯏꯔꯛꯅꯒꯅꯤ꯫ ꯁꯣꯝꯗꯁꯨ ꯌꯨꯍꯦꯂꯤꯒꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯕꯤꯃꯣꯜ ꯑꯃꯗꯤ ꯃꯅꯦꯝ ꯁꯤꯇꯜꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯚꯥꯅꯨꯅ ꯃꯧ ꯑꯣꯏꯔꯤꯕꯤ ꯌꯨꯍꯦꯂꯤꯕꯨ ꯑꯇꯝꯅꯅ ꯑꯣꯠ-ꯅꯩ, ꯉꯥꯡꯕꯤ ꯆꯩꯕꯤ ꯈꯪꯕꯗꯒꯤ ꯑꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯧꯒꯤꯗꯃꯛ ꯋꯥ ꯆꯣꯡꯊꯣꯛꯇꯨꯅ ꯉꯥꯡꯕ ꯑꯗꯨꯁꯨ ꯇꯧꯗꯕꯅ ꯃꯈꯣꯏꯁꯨ ꯏꯀꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯍꯦꯂꯤ ꯃꯄꯥꯝꯗ ꯂꯩ ꯍꯥꯏꯕ ꯂꯣꯏ ꯈꯪꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯨꯍꯦꯂꯤꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯕꯗꯤ ꯈꯜꯂꯗꯨꯅ ꯀꯧꯔꯨꯗꯕꯅꯤ꯫ ꯍꯣꯏ, ꯃꯔꯛ ꯑꯗꯨꯝ ꯆꯠꯂꯨꯗꯨꯅ ꯑꯋꯥꯠ ꯑꯄꯥꯗꯤ ꯍꯪꯂꯨꯏ, ꯃꯔꯝꯗꯤ ꯌꯨꯍꯦꯂꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎ ꯄꯨꯔꯤꯕ ꯑꯉꯥꯡꯗꯨ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅ ꯊꯝꯂꯝꯕ ꯑꯁꯦꯡꯕ ꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯅꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯃꯁꯨꯗꯨꯒꯤ ꯈꯝꯕꯜꯕꯗꯤ ꯄꯣꯛꯄ ꯍꯧꯔꯛꯏ꯫ ꯉꯁꯤꯗꯤ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯤꯇꯜꯗꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯅꯝꯗꯨꯅ ꯄꯨꯔꯛꯇꯨꯅ ꯃꯁꯨꯒꯤꯗꯃꯛ ꯌꯨꯝꯗ ꯄꯨꯔꯛꯅꯕ ꯍꯥꯏꯅꯔꯤ꯫ ꯃꯝꯇꯥꯁꯨ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯑꯅꯤꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯎꯍꯧꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯌꯨꯍꯦꯂꯤꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯗ꯭ꯔꯥ? ꯑꯃꯨꯛ ꯍꯟꯅ ꯃꯅꯝꯃ ꯚꯥꯅꯨꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕꯗ ꯇꯥꯗꯧꯔꯤꯕ꯭ꯔꯥ? ꯁꯣꯝꯗꯅ ꯌꯨꯍꯦꯂꯤꯗꯨ ꯐꯣꯟꯗꯨ ꯁꯠ ꯂꯧꯈꯠꯂꯒ ꯑꯃꯔꯁꯇ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯃꯔस ꯀꯣꯜꯗꯨ ꯁꯠ ꯄꯥꯏꯈꯠꯂꯗꯨꯅ, "ꯏꯍꯦ, ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ, ꯀꯔꯤ ꯂꯩꯔꯦ ꯃꯇꯥꯎꯕꯤ?" "ꯑꯃꯔस, ꯉꯁꯤ ꯅꯪ ꯉꯥꯏꯍꯥꯛ ꯁꯪꯕ꯭ꯔꯥ? ꯑꯩꯒ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯆꯠꯃꯤꯟꯅꯔꯨꯁꯦ, ꯑꯩ ꯆꯦꯛꯑꯞ ꯇꯧꯕ ꯌꯥꯅꯤꯅ?" ꯑꯃꯔꯁꯇꯨ ꯁꯠ ꯈꯨꯝꯃꯤ, "ꯑꯦ, ꯀꯩꯗꯧ ꯁꯪꯂꯣꯏꯗꯣꯏꯅꯣ? ꯑꯉꯥꯡꯗꯣ ꯁꯣꯏꯍꯟ ꯃꯥꯡꯍꯟꯕꯒ ꯌꯥꯄꯣꯟꯇꯦ, ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯍꯟꯒꯗꯕꯅꯤ꯫ ꯑꯗꯨ ꯐꯔꯦ, ꯅꯪ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ, ꯑꯩ ꯂꯥꯛꯂꯒꯦ." "ꯍꯣꯏ, ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯈꯤꯒꯦ." "ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ." "ꯑꯩꯗꯣ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯅꯪꯒ ꯆꯠꯈ꯭ꯔꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯅꯤ꯫ ꯑꯩ ꯈꯔ ꯈꯨꯟ ꯃꯆꯤꯟ ꯐꯥꯎ ꯂꯥꯏꯟꯗ ꯊꯣꯔꯛꯀꯦ, ꯑꯗꯨꯒ ꯊꯦꯡꯅꯔꯁꯦ꯫ ꯂꯝꯕꯤ ꯁꯥꯡꯕꯅꯤꯅ ꯑꯩꯗꯣ ꯂꯥꯏꯟꯗ ꯆꯠꯄꯗꯣ ꯀꯣꯛ ꯉꯥꯎꯋꯦ ꯇꯧꯕꯅꯦ." "ꯑꯁ, ꯑꯗꯨꯗꯤ ꯃꯇꯦꯛꯇꯨ ꯐꯥꯎ ꯂꯥꯛꯅꯤꯡꯗꯦ ꯂꯥꯏꯟꯗ, ꯑꯩ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯂꯒꯦ, ꯀꯩꯗꯧꯋꯦꯒꯦ ꯑꯗꯨꯕꯣ? ꯃꯤꯒꯤ ꯋꯥꯕꯨ ꯃꯤ ꯋꯥ ꯂꯧꯔꯨꯅꯨ, ꯑꯩꯈꯣꯏ ꯃꯣꯏꯅ ꯊꯥꯛꯄꯤꯕ ꯅꯠꯇꯦ, ꯈꯣꯏꯗꯅ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ." "ꯍꯦ ꯑꯉꯥꯎꯕ, ꯑꯗꯨ ꯌꯥꯗꯦ, ꯂꯥꯎ, ꯑꯩ ꯊꯝꯃꯦꯀꯣ." ꯋꯥꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯃꯔꯁꯇꯨ ꯃꯥꯒꯤ ꯐꯤꯔꯣꯜ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯣꯛꯇꯨꯅ ꯌꯨꯍꯦꯂꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯇꯁꯦꯡꯅ ꯑꯃꯔꯁ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯅꯤꯁꯥꯗꯩ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯖꯔꯕꯅꯤ꯫ ꯅꯤꯁꯥꯒꯤ ꯏꯈꯧ ꯂꯥꯡꯕ ꯀꯌꯥ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯍꯦꯂꯤꯒꯤ ꯋꯥꯈꯜ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕꯁꯤ꯫ ꯌꯨꯍꯦꯂꯤꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯗꯕ
ꯃꯥꯅ ꯌꯨꯍꯦꯂꯤꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯔꯒ ꯌꯨꯍꯦꯂꯤꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯁꯤꯅ ꯁꯤꯃꯨꯛ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯧꯔꯛꯄꯅ ꯈꯨꯟꯖꯤꯟ ꯌꯧꯔꯛꯄꯗꯨ ꯌꯨꯍꯦꯂꯤꯗꯨ ꯂꯩꯔꯝꯗꯕꯗ ꯑꯃꯔꯥꯁ ꯌꯨꯍꯦꯂꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯌꯨꯍꯦꯂꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯀꯥꯔ ꯑꯉꯧꯕ ꯑꯃ ꯈꯥꯝꯕ ꯎꯔꯛꯏ꯫ ꯑꯃꯔꯥꯁ ꯉꯛꯅ ꯃꯥꯒꯤ ꯀꯥꯔꯗꯨ ꯈꯥꯝꯂꯒ ꯂꯥꯞꯇꯛꯅ ꯌꯦꯡꯉꯤ꯫ ꯌꯨꯍꯦꯂꯤꯗꯨ ꯑꯍꯟ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯔꯗꯨꯗ ꯀꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯨ ꯎꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯃꯝꯇꯥꯗꯨ ꯀꯥꯔꯗꯨꯒꯤ ꯐ꯭ꯔꯟꯠ ꯁꯤꯠꯇ ꯐꯝꯕꯗꯨ꯫ ꯌꯨꯍꯦꯂꯤꯁꯨ ꯂꯥꯞꯇꯛꯅ ꯑꯃꯔꯥꯁꯅ ꯂꯦꯞꯇꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗꯕ ꯃꯤꯠꯇꯪ ꯑꯃ ꯅꯨꯡꯍꯤꯛꯅ ꯌꯦꯡꯂꯝꯂꯒ ꯌꯨꯍꯦꯂꯤ ꯀꯥꯔꯗꯨ ꯀꯥꯈ꯭ꯔꯦ ꯑꯃꯗꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯃꯔꯥꯁꯇꯨ ꯌꯥꯝꯅꯕ ꯆꯩꯅꯥ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯨꯍꯦꯂꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯐꯨꯔꯝꯕꯗꯨ ꯆꯩꯅꯥꯗꯨ ꯐꯥꯎꯔ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯒꯤ ꯏꯔꯥ ꯍꯧꯔꯛꯏ꯫